Malengi MAFAM KAYADA July 3 asi International Plastic Bag Free Day Haina Pangthokhnabagum Ngasi Thoubal District ki Wangjing Bazar da Eco Network MANIPUR AMADI EKOP NINGTHOU VLF HEIROK Part 2 ANINA SINDUNA Pangthokhre Unbag the Future Choose Reusable Choose Sustainable haiba theme da pangthokiba campaign aduda Eco Network AMADI VLF ki thomi kayana Wangjing Bazar da tholaktuna fi AMADI chena Saba bag kaya yentoki ngasigi thoram aduga mari ledena EKOP NINGTHOU VLF ki thomi thoksom anjitana phongdokibada malemasida plastic pollution bu hanta hannaba ngasi Wangjing Bazar da dukan famliba sing amadi potchai leiba lakliba sing kayada aikoi plastic sizinaba toklasi haiba campaign asi pangthokpani haiki yumdagi bazar thoklakpa matamda plastic bag pairaga thoklakpa lepiro isagi yumda semzaba chain natraga Fina saba bag oina paiduna sapiu haina apel tauki magna makata na haikibada plastic pollution asi hantha hannaba lepanaidana Eco Network amadi EKOP NINGTHOU VLF na makata na mafam da chatuna chena amadi fina saba bag sing puduna miyamda fanghannaba honakigani haiki Thaurammaduda Eco Network Manipur ki President Sintha Laishram na phongdokibada single use plastic sizinabasi hantha hanba environment fagat hanba Luba nanba lamdam ama oihanbada aikoi pumnamakna amata oina honaminasi haiki ngasi aikoina bazar thoklakpa matamda ngaihaki nungainaba plastic hekta purakpagi hainabi thadoklasi haiki ngasi global warming gi achoba saiting asina climate change gi achoba safu ama piraklakanda Manipur dasu nongzu nungsa changnairakhtaba saragana pangsada sarakpa amadi ising ichawgi awaba kaya tatana thengnarakli Athubada plastic ki polam khudingmak thingzilagani haiki lamdam asi luba nanba lamdam ama ohensi haragadi ekoi isa na wakal taminaba yamnamak tangai fade haina phongdoki ngasigi thoram aduda Eco Network amadi EKOP NINGTHOU VLF ki thomi kyasu saruyaki